Imphal West District ki 𝗕𝗡𝗣 𝗪𝗠𝗡 hana TZ Higher Secondary School ki principal oirambaga loinana mahai masin takpi tambibagi lamda chahi kuntra hena thaudang lawrakhrabi housingna BJP Manipur Pradesh ki spokesperson oiribi Dr. 𝗕𝗡𝗣 bu Flood Corporation of India FCI gi Food Corporation of India FCI gi Manipur State ki Consultative Committee gi member oina khankhre Dr. 𝗕𝗡𝗣 na Consultative Committee gi member oibagi matam chahi ani natraga makha taba order ama thokchiba fawba oigani haina FCI New Delhi na haukiba May 8 da thokiba order amana khangalakli loinana order asi khudaktagi chatnaba haukre panba yabadi oza ama oina haurakhibi 𝗕𝗡𝗣 matam sangna mahai masing takpi tambibagi lamda achauba thaudang lauduna lakli matik chaba oza ama oibata natana khunai asigi nupi singi thak wangna thamnaba hotnabadasu achauba thaudang lauki tungda politics ta changduna BJP Manipur Pradesh ki Mahila Morcha gi president oirambada natana Party asigi maru oiba thaudang kaya saruk yaduna lakli hauze party asigi spokesperson oibagi mathakta party asigi state executive member su oiri loinana mahak BJP Manipur Pradesh ki intellectual cell gi advisor amasuni amaromda mahak hauze Manipur State Women's Commission gi advisory board ki member amasu oiri mahakna khunai asigi yaifana bagi damak lauriba thaudang sing asi sakhangduna tongan ba luf kayana manapiduna ikai khumnakre mahakna fangkhiba lemzaningai oiraba award singi manungda Vishwa Mahila Parivar na kumja lising ani taraga mapanda lanthokhiba Mahila Ratna Award Dr. B.R. Ambedkar National Award Babu Jagyavan Ram Kala Sanskriti na Sanskriti Academy Award amadi Lions Club International na kumja lising ani taraga mari da piba Certificate of Honor chingba panbayay